ꯇꯦꯂꯣꯏ ꯂꯩ ꯍꯥꯏꯔꯒ ꯁꯨꯂꯩ ꯂꯩꯇꯦ ꯂꯩꯅꯤ ꯇꯦ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛꯀ ꯊꯥꯎ ꯍꯥꯏꯔꯣ ꯂꯣꯏꯔꯕꯣ ꯇꯨꯌꯦꯞ ꯂꯣꯏꯔꯒ ꯄꯥꯕꯨꯡ ꯏ ꯀꯥꯒꯅꯤꯀꯣ ꯃꯁꯤ 성인이 뒤티려나 내가 이거 쌍둥이 놓간다 내가 이거 라시크남 레야비지 너는 사나 ಕಂಬ್ರೋ 아니 해나 너무도 이제는 파자야 무슨 넌 ಕಂಬ್ರೋ 또 티는구나 그분 저 뒤좀해 보거든 어이 아줌마 해들어 거기 티제를 주네 문이 쟁들이 파자버니 가봐 मणिपुरी फिल्म की सेम चलो खल्लनु मागे वाखन खल्लु बैकाना बले रोमी बथिना वाहली बमी बथिना वतीरी बतोंगम बिमा बनि 아이 뭐 너네 그래 비에로 쳐다비 와로 또 가가 자우 좀 비토게 다디 앞에 꽉 뒤에 까까까까까노냐 또고 너희 ꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯏꯕꯦꯝꯃ ꯈꯨꯗꯣꯝꯕꯤꯁꯤꯗ ꯍꯥꯞꯄꯒ ꯎꯔꯨꯔꯨ ꯎꯪꯒꯥꯏꯒꯦ ꯍꯥꯏꯅꯤꯅꯦ ꯄꯨꯂꯤꯁ ꯅꯦꯃꯦ ꯅꯪꯕꯨ ꯁꯦꯜ ꯂꯧꯕ ꯌꯥꯅꯤꯃꯦ ꯑꯁꯤꯗꯒꯤ ꯍꯩꯃ ꯑꯣ ꯗꯥꯝꯆꯥ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯗꯥꯝꯆꯥ ꯄꯣꯠ ꯈꯤꯇ ꯀꯥꯞꯄꯨꯒꯦꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯀꯣꯏꯁꯦꯕ ꯅꯪꯒꯤ ꯒꯥꯔꯤ ꯇꯣꯡꯅꯤꯡꯗꯦ ꯐꯖꯗꯦ ꯍꯦ ꯅꯣꯏ ꯅꯄꯥ ꯀꯩꯗꯧꯋꯦ ꯅꯣꯏ ꯅꯥꯄꯥꯗꯤ ꯀꯩꯗꯧꯏ ꯑꯣ ꯆꯥ ꯊꯛꯄ ꯂꯣꯏꯔꯗꯤ ꯍꯧꯒꯠꯅꯔꯁꯦ ꯃꯤ ꯑꯇꯩꯒꯤꯁꯨ ꯈꯔ ꯈꯟꯁꯦ ꯅꯊꯧ ꯀꯩꯁꯨ ꯂꯩꯇꯦ ꯅꯨꯃꯤꯠ ꯇꯥꯐꯥꯎꯗꯤ ꯐꯝ ꯇꯥꯔꯤꯌꯦ ꯑꯦ ꯀꯩꯅꯣ ꯁꯣꯝꯅ ꯁꯥꯎꯒꯠꯄꯤꯔꯛꯏꯁꯤꯅ ꯅꯠꯇꯦ ꯅꯪ ꯍꯥꯏꯗꯨꯕ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯁꯥꯎ ꯀꯌꯥꯝ ꯀꯟꯅ ꯁꯥꯕ ꯉꯝꯒꯦ ꯌꯦꯡꯒꯦ ꯅꯪꯅ ꯉꯝꯃꯒ ꯁꯥꯎꯕ ꯅꯨꯡꯁꯥꯅ ꯁꯥꯎ ꯅꯪꯅ ꯉꯝꯃꯒ ꯁꯥꯎ ꯑꯩ ꯉꯝꯃꯒ ꯈꯥꯡꯒꯦ ꯍꯧꯖꯤꯛ ꯁꯥꯎ ꯍꯥꯏꯁꯤꯅꯤ ꯁꯥꯅꯤꯡꯈꯩ ꯁꯥꯎ ꯍꯧꯖꯤꯛ ꯅꯪꯅ ꯁꯥꯅ ꯀꯌꯥꯝ ꯁꯥꯗꯣꯏꯕ ꯍꯧꯖꯤꯛ ꯁꯥꯎ ꯊꯥꯏꯅꯗꯤ ꯁꯨꯃꯥꯏꯅ ꯁꯥꯔꯝꯕ ꯅꯠꯇꯦ ꯃꯁꯤ ꯎ ꯋꯥ ꯌꯥꯟꯊꯠꯄꯗꯒꯤ ꯁꯥꯔꯤꯅꯤ ꯍꯥꯏ ꯆꯨꯝꯃꯝꯒꯅꯤ ꯎ ꯋꯥ ꯌꯥꯟꯊꯠꯄꯗꯒꯤ ꯁꯥꯕ ꯑꯗꯨ ꯀꯔꯤꯅꯣꯕ ꯎ ꯋꯥ ꯌꯥꯟꯊꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯕꯨ ꯁꯤ ꯃꯣꯏꯗꯤ ꯁꯥꯗ ꯖꯥꯠꯂꯕꯁꯦ ꯇꯧꯔꯤ ꯊꯕꯛꯁꯦ ꯁꯤ ꯃꯣꯏꯕꯨ ꯁꯥꯗꯕ ꯖꯥꯠꯂꯕ ꯃꯣꯏꯗꯤ ꯐꯩ ꯁꯥꯎ ꯈꯥꯡꯒꯦ ꯍꯧꯖꯤꯛ ꯈꯥꯡꯒꯦ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯁꯧꯍꯜꯂꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯕ꯭ꯔꯣꯡ ꯁꯧꯕ ꯉꯝꯕꯧ ꯁꯥꯎ ꯍꯧꯖꯤꯛ ꯈꯥꯡꯒꯦ ꯍꯧꯖꯤꯛ ꯅꯪ ꯀꯌꯥꯝ ꯀꯟꯅ ꯁꯥꯒꯦ ꯌꯦꯡꯒꯦ ꯈꯥꯡꯒꯦ ꯌꯥꯔꯦ ꯑꯩꯁꯦ ꯐꯔꯁꯨ ꯐꯠꯇꯁꯨ ꯅꯤꯃꯜ ꯀꯥꯡꯖꯝ ꯃꯍꯦꯁꯇꯒꯤ ꯍꯦꯟꯅ ꯐꯥꯎꯔꯤꯕ ꯍꯦꯔꯣ ꯀꯔꯤꯑꯕ ꯑꯦꯅꯤꯃꯦꯜ ꯀꯪꯖꯝ ꯍꯥꯏꯕ ꯅꯪꯗꯗꯤ ꯐꯤꯗꯨꯝ ꯄꯤꯔꯛꯑꯣ ꯁꯦ ꯅꯪꯒ ꯅꯁꯛ ꯃꯥꯟꯅꯕ ꯅꯅꯥꯎ ꯕꯤꯀꯤꯗ ꯄꯤꯔꯛꯑꯒꯦ ꯄꯥꯌꯜ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ ꯁꯦ ꯑꯗꯨꯝ ꯇꯧꯒꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯨꯗꯤ ꯄꯥꯌꯜ ꯂꯩꯍꯧꯔꯣ ꯏꯕꯨꯡꯉꯣ ꯕꯥꯏ ꯕꯥꯏ ꯄꯥꯌꯜ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯅꯤ ꯇꯣꯛꯀꯅꯤ ꯃꯥꯡꯍꯟꯅꯤ ꯇꯣꯛꯀꯅꯤ ꯅꯪꯅ ꯊꯧꯒꯩ ꯂꯩꯒꯦ ꯅꯪꯅ ꯄꯤꯔꯁꯨ ꯂꯧꯔꯅꯤ ꯄꯤꯗ꯭ꯔꯁꯨ ꯂꯧꯔꯅꯤ ꯅꯪꯉꯣꯟꯗ ꯀꯩꯗꯧꯕꯩ ꯐ꯭ꯔꯤꯗ ꯇꯝꯗꯣꯔꯤꯒꯦ ꯂꯦꯝꯅ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ